Good morning. Ngasi card message hapetan yengminaseko. Do aise yumda laitrabnina haidi khud namana camera se pairaga dum nammeko stand ke ka ai yaudre duna sidagi koi nukti gi sum aina miss tawhaninda bai damakta ai si sembani ko haidi daily yoina aina semjabani na ko ado sidagi card number 1 lere 2 lere aduga 3 lere ko ahum sidagi ama khanbirase ko ahambagi ko ahambagi se sida haise ko haidi age of cups and haise ko age of cups se aingonda haidi ngasi se hai tare ko haidi afaba lakpa oina oi ko sigi pot se afaba lakpa oina oi ba hairagadi thaba inkhang gi to oiro yumgi kaigi oiraga su ko haidi phaba positive card ni ko ngasi gi oina hairagadi ani suba ko ani suba sina haidi kitang negative oire ko ani khan bangaina sisina amukaino hai kanjida ko kitang mi loina bada khra kitang cheksana loina biyo aduga amana ko chaba thakpa hai tare ko chaba thakpa da kitang haidi chaba da kambi ganu ko tasengna hai kansida ko haidi akoina hajik chari ba chinja kumba leina ko samna hai bada hidak kumba ne bo hairasu ko haidi kitang haidi yengaga sinabi ba hai tare ko koi dak thakpa kumba go su lei natraga haidi suppose kwa chaba ga hairasine ko haidi phataba ngata ne adumba mayam do adumba do hai tare haidi khara haidi chabi daba hai tare ko adumaina chaba gumba leiragadi aduga amana haidi mi loina ba matamda haina singna loina ba aduga ngasai gi haidi chaba hai ngasai aingonda phatte haba poche yari ngai chabi daba hai tare ko khali nisha khatangi wa natabida akhoi leina ko haidi thau chaba ya de chini chaba ya de haraga dum haidi dum isana chaning mane dum cha leba dum mai toroga haite ko diet kumada khatang kakpi ba mayam tarkar roi ko ahum suba se impress ka che haidi pregnancy card di oi ko tagar so pregnancy oiraga su sida ko haidi si so dum afaba aina hotna gi ba pot hai tare ko aina hotna ri ba thaba inghang gi matang da so dum phana lakpa ko ba dumaina oina oi ko hana tau gi ba ngai hai tare ko ngasi gumba haidi khangudana kaino ma lakpa ko ba dumaina oina oi gani sigi card sima su ko aina mamang da hotna gi ba pot hai tare ko adugi matang da ado si sina khoi gi card ki message lere ko ado timing afaba se hapetang ai harake ko ayuki pung 3 ka minute 13 tagina pung 13 ga minute 13 phawum lere adu matungda 12 ga minute 13 dagina pung 1 ga minute 51 phawum lere adu tudagi mu 3 ga minute 12 deina nungdangi pung 8 ga minute 13 phawum lere ko sisina khoi gi timing afaba ado numaijing numit nina numaijing se kai machu set pe yai hai kansida khoi gi pink machu ma set pe yai maroon machu gumba maina set pe yai ko ado Sunday gi rituals tawba ngai hai tare dum tawbiyo ko nahangai tawgi bo khot ki ba mai leraga dia ado sida lere ko khoi gi ngasi gi card ki message su ma'am thank you